कोविड की वेरिएंट खुदिंगमक ngakthokpa ngamba वैक्सीन पुथोकले इंडियन साइंटिस्ट मालेम की ओइना कोविड लाइसट की अनौब वेरिएंट कया मरुम लेप्तना थोरकलिबा से लाक्सिन ngamnaba वेरिएंट मखल खुदिंगमक ngakthokpa ngamba वैक्सीन मखल अमा पुथोकले हाइना इंडियन इंस्टीट्यूट ऑफ साइंस एजुकेशन एंड रिसर्च भुवनेश्वर IISER गे साइंटिस्ट सिंगना क्लेम तौरकले एजेंसी दगी फंगबा पाव असिना हाई वैक्सीन असे IISER अमदे आसानसोल गी काजिनजारुल यूनिवर्सिटी की साइंटिस्ट सिंगना पुन्ना पुथोकपने हाइरिबा वैक्सीन मखल असिना मालेम गी हौजिक फावबदा थेंगनरिबा अमदे तुंगदा थोरकदबा कोविड की वेरिएंट मखल खुदिंगमक ngakthokpa ngamme साइंटिस्ट टीम मसीना पुथोकलिबा रिसर्च असे साइंटिफिक जर्नल सिंगदा फोंगनबगी अयाबसु फंगले हाइरे रिसर्चर सिंगना फोंगदोरकबगी मतुंगिना अनौबा पेप्टाइन वैक्सीन मखल असिदा कोविड की वायरल मखल तरुक हाइबदे HCOV229A HCOV HKU1 HCOV OC43 SARS-CoV MARS-CoV अमदे SARS-CoV-2 सिंग असे ngakthoknaba haksangi यूनिटी पुथोकले IISER भुवनेश्वर गे रिसर्च फारसार्थी सेन गुप्ता सरोज कुमार पांडा अमदे माले कुमार राणा काजी नजरुल यूनिवर्सिटी गे अभिज्ञान चौधरी अमदे सुप्रभात मुखर्जी न पुन्ना फोंदोरकबगी मतुंगिना नौना डिजाइन तौरिबा वैक्सीन मखल असे एंटीजेनिक अमदे इम्यूनोजेनिक ओइबा मरमना मियोइबगी हक्सांग द सोकनिंगाई ओइदे वैक्सीन असिगी डिजाइन स्टेज लोइरबनिना अथुबा मतमदा पुथोकनबा सेम सारगाने मसिगी तुंगदा तोंगान तोंगानबा टेस्टिंग चथरगाने ममांगदा मालेमगी ओइना असिगुंबा कोरोना बिरेडी फैमिली गे वायरस मखल पुमनमक ngakthokhanba ngamba वैक्सीन अमता डिजाइन तौखिबा लैत्रे हाइरिबा वैक्सीन मखल असे माइ पांगना टेस्ट चथरबा तुंगदा मियामदा पाकसना फंगनबा होनरगनी हाइरे मणिपुर कोविड संदोकपगी चांग हंथरबसु मी सिबदी हेंगलकले हौकिबा पुंग कुनमरी द मियोय चनिगा अमा पॉजिटिव ओइखे मरी लैखिद्रे इंडिया की ओइना कोविड संदोकपगी चांग लेप्तना हंथरकपा थेंगनबगुम मणिपुर दसु लाइसिट असि संदोकपा अमदे पॉजिटिव ओइबगी चांग हौकिबा चयोल अमरोम असिदा तपना तपना हंथरकपा थेंगनरे अदुम ओइनामा कोविड न मरम ओइरगा मी सिबगी चांग दे हेंगलकले कोविड-19 कमन कंट्रोल रूम ना थादोरकपा चेरोल अमगे मतुंगिन्ना हौकिबा पुंग कुनमरी असिदा स्टेट असिदा सैंपल लिसिंग अनिगा निपान टेस्ट तौबदा मियोइ चनिगा अमा पॉजिटिव ओइबा थेंगनदुना पॉजिटिविटी रेट चादा तरादा हंथरे हाइरिबा मसिंग असि हौकिबा चयोल अमरोमगे ममांगददि पॉजिटिविटी रेट कुनगे मयादा यौरुरबने स्टेट असिदा नौना पॉजिटिव ओइबा थेंगनख्रबा सिंग असि थारगा हौजिक फावबदा पॉजिटिव ओइख्रबा अपुनबा मिगी मसिंग लाख अमगा लिसिंग कुंथ्रागा मरी चनिपान हुमपुनिथो यौख्रे लोइनना एक्टिव केस लिसिंग अहुमगा चात्रेट मरफुगा तरुकता हंथख्रे हाइरे अमरोमदा हौकिबा पुंग कुनमरी असिगे मनुंगदा स्टेट असिदा कोविड पॉजिटिव ओइखिबा मियोय मरी लैखिद्रे लैखिदबसिंग असि थारगा हौजिक फावबदा लाइसिट असिना मरम ओइदुना सिखिबा मिगी मसिंग लिसिंग अनिगा हुमपुहुमदो यौख्रे मिरेप मंगासु क्रिमिनल केस लई हाइना फोंदोरकले इंडियन नेशनल कांग्रेस INC गे मिरेप तरागा माथोय भारतीय जनता पार्टी गे मिरेप तरा हुमदोय अमसुंग JDU गी मिरेप मंगा क्रिमिनल केस लई हाइना मखोय मखोयगी पॉलिटिकल पार्टी सिंगना पाउसे सिंगदा फोंदोरखरबा तुंगदा INC गी अमा BJP गे अने RPIA गे मिरेप अनिसु क्रिमिनल केस लई हाइना नौना लाउथोरखरे INC गी ओइना क्रिमिनल केस लई हाइना नौना लाउथोरखिबा मिरेप अदु नुंगलेपम महानंदने महाक उरिपोक असेंबली कंस्टिट्युएंसी द मिरेप ओइरे पार्टी की जनरल सेक्रेटरी ना खुयेक पिदुना पाउसे द फोंदोरखपा फॉर्मेट C7 रिपोर्ट की मतुंगिना महाक सिप जुडिशियल मैजिस्ट्रेट इम्फाल वेस्ट कोर्ट की मखा द क्रिमिनल क्लोज C केस नंबर 10 ऑफ 2022 की केस मायोकनरे हिरम असिगा मरी लैनना समोन अमसु सही सिगी फेब्रुवारी 3 द फंखे केस असि इमुंग मनुंगी ओइबा मरमदगे थोगलकपने अदुम ओइनमक मंगोंदा पार्टी न मिरेप ओइननबा टिकेट पीबगी मरमदे महाकना कंस्टिट्युएंसी असिदा लैरिबा मियामगी दमक होनबा कया असिगी दमक यंगलगने BJP की नौना क्रिमिनल रिकॉर्ड लई हाइना थागलकपा कैंडिडेट अनि अदुदे मोइरांग एसी की ओइना मोइरांग थेम पृथ्वीराज अमसुंग खांगाबोक असेंबली कंस्टिट्युएंसी द मिरेप ओइगदौरिबा खुंद्राकपम मेंजोर मंगांग नि हाइदे मोइरांग थेम पृथ्वीराज चीफ जुडिशियल मैजिस्ट्रेट बिष्णुपुर की मखाद क्रिमिनल मिसेलेनियस FR केस नंबर 249 ऑफ 2016 मायोकनरी अदुम ओइनमक मंगोंदा पार्टी न टिकेट पीरिबसिगी मरमदे महाक असि लाइरिक लाइसु हइबा नहा अमा ओइबदा नतना मियाम के साखत थौरांगी थबक कया तौब ngamgani हाइना खनबदगेने क्रिमिनल केस लई हाइना लाउथोकपदा याउरिबा BJP गे मिरेप ओइगदौरिबा खुंद्राकपम मेंजोर मंगांग चीफ जुडिशियल मैजिस्ट्रेट थौबाल की मखादा FIR केस नंबर 81 क्लोज 7 ऑफ 2019 थौबाल PSU S 325 34
IPC Thobal Police Station gi makhada case mayoknari mirep asina miyamgidamak tawragliba thabak kaya adu yengduna mahakpu mirep ama oinanaba thagatpani haire. Republican Party of India Athawale ge ticket mirep oigadoriba criminal case lei haidiba miyoi ani adude Khurai Assembly Constituency ge Khagokpam Khamba amade Lamlai Assembly Constituency gi Mongjam poire henba maitai ni haire. Khagokpam Khamba Disaster Management Act 2005 ki section 188/34 IPC and 51 clause B ge makhada charge sheet file tawdriba FIR number 68 clause 4 of 2020 PRT PS ki case lei mahak hana Electricity Department additional chief engineer oiramme amade mirep asina constituency asigi oina matik saba mirep oigani haiduna mahak pu ticket pibani haire. Party asige lamlai asida mirep oigadoriba mongjam poire henba maitai Judicial Magistrate First Class Imphal East ki makhada arms e kamari leinaba tongan ba case taruk mayoknare mahak khakta natana constituency asidagi miyoi amatana party ki ticket tharakdavana amade matik saba miyoi oibana mirep oina ayaba pibane. Election Commission of India ge ahakpa yathangi matungina criminal case laiba mirep singi maming matha makhoina tauruba crime sing amasung political party sing na makhoida mirep oinanaba ticket pibage maram sing national amade akaknaba print amade electronic ke local media sing da party na phongdokadabani loinana ECI ge website su thagatkadabani haikhrabane. NPP gi mirep Bikram lupa crore tarukala kuntra taret ki lanthum laire. Assembly election thengnariba singgi marakta khwaidagi sen paibani haina launariba Yai School Assembly Constituency ge NPP gi mirep Huidrom Bikramjit ki lanthum lupa crore taruka lakh kuntra ga taret lei haina mahakna nomination file tawbada pikhat kiba affidavit ta yaure. Mahaki loina bi Huidrom Jamini Devi su chawrangna lupa crore mangarom gi lanthum lei haina affidavit adu da palle. Bikramjit asi Manipur gi khwaidagi chawba construction company amagi mapurne mahak haujik HBS Construction Material Private Limited amade HBS Oxygen Plant ge ex Managing Director oiduna mahaki loina bina HBS Construction Private Limited ki chairman oiduna masidagi lakpa senpham sing ni haire. Returning Officer Puja Elangbam da pisin khiba affidavit ki matungin Bikram ge movable asset ase lupa crore amaga lakh marfudra nipan lising marfudra taruk chanipan kuntra ga nithoi oire amade immovable asset lupa crore mariga lakh kuntra ga nipan lising marfu laire. Masana laijaba lanthum oina lupa lakh tara mapan lising manga ga chamri ne adubu masigi manungda lupa crore amaga lakh hompu lising hompu manga na mahaki sengbat sagat pada sizina khrei. Mahaki loina begi oina su movable asset ta lakh humbudra ga mari lising mapan ga chatruk nifu ga mapan amadi immovable asset ta crore mariga lakh kun lising hompu ga mari laire. Amarom da masana laijaba lanthum oina lupa lakh kuntra ga taret lising mariga chamri ne masigi manungta sakhut thaurangi amade sengbat sagat pada lupa lakh yangkhai mathoi lising taraga nithoi chamnga sizina khrei loinana mahake liabilities oina lupa lakh tara set ka lising kun mathoi chamapan tara manga lai haire. Mahakna pisin giba affidavit adugi matungin na kumja 2020-21 gi oina lupa lakh kuntra ga mathoi lising tara nithoi chamri ga marfudra income tax return file tauke. Mahaki loina bigi oina su income tax return file oina lupa lakh kunipan lising kuntra ga manga chahum ga marfudra pikhat khe. Hauji Bikramjit ki khutta sel oina lupa lakh ani ga lising humudra ga manga chatru ka yangkhai lai. Mahaki loina bigina sel oina khutta lupa lakh amaga lising marfudra ga nipan chani ga humpu lai haire. Mikhal gi matam hongdoktra bade thokhaningda ba thokdok thorakpa yai atsum. State asida pangthokdoriba taraga nithoi suba Manipur Legislative Assembly Mikhal ge ahanba phase ase February 13 nongmaijing numita tariba se February tara phaubugi manungda hongdoktrabade Mikhal asida thokhaningda thokdok kaya marum thorakpa yai haina All Tribal Student Union Manipur Atsum na phongdorokle. Atsum gi Information and Publicity Secretary Khaiminland Dongyal na khuyek piduna thadorokpa cherol man hai lamdam asigi tongan ba organization amade Christian lining chatpa miyamna Mikhal gi matam hongdokpi na ba kayara khanna taksin badang haujik phauba thabak to onthoroktaba se akanba mawong da condemn tawe. Nongmaijing numita Mikhal pangthokpa sina Christian lining chatpa miyam da khudong chadaba kaya mayok na hangani haina ai ba cherol phauba pisin kiba laikhrabane. Nongmaijing numit ase chingmi khakta natana tampakta leriba Christian lining chatpa mitai phurup ki oina su yamna maru oiba numit ama oina launaribane. Asigumba numit asida Mikhal pangthokpa sina bot phauba thadaba phangloidabagi phibam amada lakane. Masi Election Commission na piriba voting right adu
Election Commission masana matpo oina thokanai maram asina mikhalgi matam ase hongdokpiduna nongmaijing numitta pangthokpiganu CM na kendra singda lanai oina campaign chathaba haukhre lakadoriba assembly mikhal asida BJP na mapung phaba majority phangdaba yade haiba pandamda BJP gi ticket phanghaudraba intending candidate sing pendaba amasung saunaba kaya lairamkhiba sing adu chief minister N Biren mahake level da waroshin purakraba matung kendra singda lanai oina khongsat pangthokduna mikhalgi campaign chathaba haure ngarang su kaisamthong kendra da BJP gi mirep oidiba elangbam Johnson gi mikhalgi campaign lanai oina chathakhe Chief Minister na kendra sida mirep oidiba elangbam Johnson gi yumda changduna miyoi kayaga unaraba matungda makhata na kendra sigi tongan ba miyoi kayaga unaduna BJP gi mirep ta vote pibi naba campaign chathakhe campaign adugi manungda kaisamthong hodam lairakta Chief Minister na campaign lakhibaduda angang ani na Chief Minister ubada makhud hairakpa ubadagi gari khamduna angang sing aduga selfie kapminakhe Chief Minister gi isam chamba mawong mataw adu ubada mafam aduda leiba miyamna Chief Minister bu thagatpa phongdokhe ai Hemot Chandra gi izat sokpa yaba wafam kaya phongdorokpa defamation tawroidabagi wafam leite singjamai kendra gi hanagi Manipur gi minister su oiramlaba kendra asigi Congress gi mirep ai Hemot Chandra gi mingset amadi izat sokpa yaba wafam kaya BJP singjamai mandal na phongdokhibagi damak mandal asigi president Khetrimayum Rajen gi mathakta defamation tawroidabagi maram leite haina singjamai block Congress committee gi maikaidagi phongdorokle Parang Singjamai Block Congress Committee ki office ta paumi singa unabada Manipur Pradesh Congress Committee ki Legal Department ki Vice Chairman S Syam Charan Singhana haikhe Singjamai Kendra ki Congress ki mirep oiriba ai Hemot Chandra ki izat sokpa yaba wafam kaya BJP Singjamai Mandal na phongdokhiba adu laibak thibane Singjamai Kendra da BJP amasung NPP gi worker singi marakta handak yamna toina khatna chainaba thokle matam amada ingna singna mikhal pangthoklamba Singjamai Kendra sida thokliba khatna chainaba irang singasi Thokhandanaba Congress ki mirep oidiba Singjamai Kendra gi senior politician ai Hemot Chandra na handak media da appeal tawkhibaduda yumpham oidaga BJP Singjamai Mandal na yamna laibak macha tadaba mawongda Hemot Chandra na miyamda sengdoktrabade mahaki mathakta legal action laukhatkani haina phongdorokhiba wafam adu Singjamai Block Congress Committee na akanba mawongda condemn tawwe lakliba election asi democratic oiba mawongda pangthoknaba Hemot Chandra na appeal tawkhibane Haujik Singjamai Kendra da BJP amasung NPP gi workers singi marakta khutpu semna duna nongmai kapa khana chainaba phiral segainaba phiral phuktok phukjinna singbagi thaudok kaya thoklibasi makha tana thoktanaba amasung santi oina mikhal pangthoknaba miyamda appeal tawba dubu BJP Singjamai Mandal na miyamda lana uhanana honarakpa si laibak thibane Manipur Legislative Assembly gi mingsat sokpa yaba laibak khunai gi ain kaiba wafam amata Hemot Chandra na haikiba leite ai Hemot Chandra na haikiba wafam di Singjamai Kendra da hojik thokliba irang ase speaker na thokhalibra haiba pungminggi oiba speculation tawbagi wafam ne adumakpu speaker Khemchan gi oiba wafam pankhiba leite BJP Singjamai Mandal gi president Khetrimayum Rajen na phongdokhiba wafam adugi damak mahaki mathakta Congress party na defamation tawroidabagi maram amata leite karigumba ikhoi gi wafam asina lalamlagade tungda lakpa pumnamak thengnanaba sem saduna lei haina MPCC gi Legal Department ki Chairman S Syam Charan na hairi hanagi Chief Minister o ibobe mikhal da mai pakpa ngamlaroi Thobal Kendra da Congress ki mirep oidiba hanagi Chief Minister o ibobe ahal oirei mahaki matamsu loirei vote mai pakpa ngamlaroi haina Kendra asida JDU gi mirep oidiba irom chawbana phongdokhrei Thobal laisang themda paumi singa unabada irom chawbana hai JDU gi ticket phangbasi harauba poe Laibaki amadi Kendra miyamgi thabak kharadi tawba ngamlagani khanbada nungaibasu poi haina phongdokhe aihak leikidraba thodam Krishna gi worker amoina thabak tawrakpani hairaduna irom chawban hai thodam Krishna rajniti dagi potharaba matung Thauba laisang themda pangthokpa achauba meeting amada mahak rajniti dagi potharagi haiba matamda bot lepinaba kana amata thoraktabadagi aihakpu Krishna miyamna candidate oina puthokpiduna 2002 da NCP gi ticket bot lepkhe adubu mai pakhide haina irom chawbana phongdokhe Thobal Kendra da o ibobina Chief Minister oina bot lepadade bot thengna bawagani khanbadagi matam khara potharaga lairubane haujikti o ibobi ahal oirei mahaki matam loirei mai pakpa ngamlaroi haina su irom chawbana phongdokhe o ibobi gi matam loirabana aihak bot lepani haina phongdokladuna irom chawbana hai Thobal Bazar romgi site o ibobi Michael amadi Bim election thengnare aduga Thobal Bazar dagi kilometer 12 rom haitharaklaga leiba Thobal laisang themda aihak ithantana
केंद्र असिदा जेडीयू की मिरेप ओइबने थौबाल केंद्र की अपुनबा वोटर लिसिंग निफुगा मंगारोम लैबदा अहाकना भोट लेपलिबा थौबाल लैसांगथेम वोटर लिसिंग तरागा मरीरोम लै अदुगा मोइजिंगदा यावरगा पुन्ना वोटर लिसिंग कुनमाथोइरोम लैबना यामना चाउना माई पाकनी हाइबगी थाजबा लै हाइनसु महाकना फोंदोखे रूरल एरिया दा मिरेप थादोक्तबा यादे अदुगा कहंदबसु यादे हाइबा मियामगी पुकनिंगदा लैबना जेडीयू की टिकेट फंगबदा अहाकपु मियामना हराउना ओक्पीबा सिना सोइदना माई पाकनी खल्ले मथंगी सहीदा डिलिमिटेशन लाकदबना थौबाल म्युनिसिपालिटी एरिया असिना केंद्र अमा ओइना सेमखरगनी अदुगा वोटर लिसिंग कुनमंगादगी कुंथ्रा रोम लैबा थौबाल लैसांगथेम जिला परिषद की एरिया असिना केंद्र अमा सेमलकपा याबगी ओइथोकपा लैबना वोट लेपतबा यादे हाइदुना मिरेप ओइना चोंथोरकपनी हाइना इरोम चावबना फोंदोखे अरोइबदा ताबिदिबा पुमनमकपु थागतचरी।